ꯁꯤꯁꯤꯅ ꯏꯆꯝ ꯆꯝꯕ ꯂꯩꯕꯥꯛꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯁꯟꯊꯤꯒꯤ ꯀꯝꯄꯣꯁꯅꯤ ꯁꯤꯅ ꯋꯥꯏꯅꯤ ꯑꯩꯈꯣꯏꯅ ꯀꯣꯀꯣꯄꯤꯠ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯌꯨꯝꯗ ꯀꯃꯟ ꯑꯣꯏꯅ ꯐꯪꯖꯕ ꯋꯥꯏ ꯑꯣꯏꯅ ꯌꯨꯁ ꯇꯧꯗꯣꯏꯅꯤ ꯁꯤꯅ ꯏꯆꯝ ꯆꯝꯕ ꯂꯩꯕꯥꯛꯁꯤꯅ 50% ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯀꯩꯅꯣ ꯀꯝꯄꯣꯁꯁꯤ ꯑꯦꯅꯤ ꯀꯝꯄꯣꯁ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯁꯟꯊꯤ ꯀꯝꯄꯣꯁ ꯑꯣꯏꯅ ꯀꯤꯆꯟ ꯀꯝꯄꯣꯁ ꯑꯣꯏꯁꯅꯨ ꯐꯨꯝꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯐꯨꯝꯗꯤꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯤ ꯐꯨꯝꯗꯤ ꯀꯝꯄꯣꯁ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯤ ꯑꯍꯨꯝꯁꯤ sina 20% ꯑꯣꯏꯔꯅꯤ sina 30% ꯑꯣꯏꯔꯅꯤ sina 50% ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯦ ꯄꯨꯂꯞ ꯃꯤꯛꯁ ꯇꯧꯗꯣꯏꯅꯤ ꯃꯤꯛꯁ ꯇꯧꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯒ ꯃꯤꯛꯁ ꯇꯧꯕ ꯂꯣꯏꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯅꯤ ꯒꯝꯂꯥꯗ ꯍꯩ ꯑꯣꯏꯁꯅꯨ ꯂꯩ ꯑꯣꯏꯁꯅꯨ ꯑꯄꯥꯝꯕ ꯆꯅꯝ ꯊꯥꯒꯦꯁꯨ ꯌꯥꯔꯦ ꯇꯤꯜꯍꯧ ꯊꯥꯒꯦꯁꯨ ꯌꯥꯔꯦ ꯍꯩꯕꯨ ꯊꯥꯒꯦꯁꯨ ꯌꯥꯔꯦ ꯂꯩꯕꯨ ꯊꯥꯒꯦꯁꯨ ꯌꯥꯔꯦ ꯁꯤ ꯔꯦꯗꯤ ꯇꯨ ꯌꯨꯁ ꯑꯣꯏꯔꯕꯅꯦ ꯑꯦꯅꯤ ꯀꯩꯅꯣꯗ ꯑꯗꯣ ꯁꯤꯒꯤꯁꯤ ꯐꯩꯌꯦ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯁꯤ ꯁꯨꯃꯥꯏꯅ ꯅꯝꯁꯤꯟꯀꯥꯟꯗ ꯄꯦꯠꯆꯠ ꯂꯩꯕꯗꯣ ꯁꯤ ꯐꯣꯛ ꯂꯥꯎꯅ ꯊꯨꯒꯥꯏꯕ ꯑꯗꯨꯝ ꯌꯥꯔꯅꯤ ꯁꯦ ꯐꯖꯅ ꯇꯥꯁꯤꯜꯂꯁꯨ ꯁꯤ ꯀꯩꯅꯣ ꯅꯞꯁꯤꯟꯅ ꯂꯩꯔꯔꯣꯏ ꯁꯤꯒꯤ ꯋꯥꯏꯁꯤꯅ ꯃꯊꯧꯁꯤ ꯁꯣꯏꯜ ꯃꯣꯏꯆꯔ ꯑꯣꯏꯕꯒꯤ ꯃꯣꯏꯆꯔ ꯀꯟꯇꯦꯟ ꯇꯧꯕꯒꯤ ꯌꯨꯁ ꯑꯣꯏꯗꯣꯏꯅꯦꯕ ꯀꯣꯀꯣꯄꯤꯠꯅ ꯐꯪꯁꯟ ꯇꯧꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯤ ꯋꯥꯏꯁꯤꯅ ꯐꯪꯁꯟ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤ ꯀꯩꯅꯣ ꯍꯩ ꯍꯦꯟꯅ ꯄꯥꯜꯍꯟꯕ ꯂꯩ ꯍꯦꯟꯅ ꯁꯥꯠꯍꯟꯕ ꯑꯗꯨꯒꯤꯗꯤ ꯃꯥꯒꯤ NPK ꯔꯦꯁꯤꯌꯣꯗꯨ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯂꯩ ꯐꯔꯇꯤꯂꯥꯏꯖꯔ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯣꯏꯕ ꯐꯔꯇꯤꯂꯥꯏꯖꯔ ꯁꯤꯗꯤ ꯀꯃꯟꯂꯤ ꯏꯆꯝ ꯆꯝꯕ ꯀꯃꯟ ꯑꯣꯏꯅ ꯌꯨꯁ ꯇꯧꯒꯗꯕ ꯀꯩꯅꯣꯅꯤ ꯄꯣꯇꯤꯡ ꯃꯤꯛꯁꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯦꯅꯤ ꯄꯣꯇꯤꯡ ꯃꯤꯛꯁꯇ ꯑꯦꯅꯤ ꯒꯝꯂꯥꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯍꯩ ꯊꯥꯕ ꯂꯩ ꯊꯥꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯑꯦꯅꯤ ꯊꯥꯕ ꯌꯥꯔꯦ ꯁꯤꯗ ꯂꯣꯏꯔꯦ ꯁꯤꯅꯤ ꯏꯆꯝ ꯆꯝꯕ ꯄꯣꯠꯅꯤ ꯌꯨꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯖ ꯌꯥꯕ ꯄꯣꯠ ꯏꯆꯝ ꯆꯝꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯅ ꯍꯩ ꯍꯦꯟꯅ ꯄꯥꯜꯍꯟꯅꯤꯡꯕ ꯂꯩ ꯍꯦꯟꯅ ꯁꯥꯠꯍꯟꯅꯤꯡꯕꯒꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯣꯟ ꯃꯤꯜꯕꯨ ꯂꯩ ꯑꯗꯩꯗꯤ ꯍꯣꯔꯁ ꯃꯤꯜ ꯑꯦꯅꯤ ꯂꯩ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯚꯤꯗꯤꯑꯣ ꯇꯣꯉꯥꯟꯅ ꯁꯦꯝꯃꯛꯀꯦ ꯍꯥꯞꯄꯒꯤ ꯃꯑꯣꯡ ꯑꯗꯨꯝꯕꯗꯣ ꯇꯣꯉꯥꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ